Famungda Longthoklaga social media da matam leliba na koi kharana pamlibasi nungai thokpa taisinaba chabeng ngang masi natra India gi electoral politics ki maramda karisu nainadriba na koina narin phaba saduna BJP da amu onsin Congress da amuk taina wajaw natte khudingmak thengnarage na tholaklibani aikoisu bab khara taba tammu khawri dagi wangang nu ngangdringai hana khanthau nana kongdu sengdoklaga munna taw colonial mindset ta semkhiba India gi electoral politics da phana haiba phana phaba konseng ama thagalasu khetnaba thoina leiroi hojik chatnariba political system sida aphaba mihu thagalaga governance hekta phagat kani haiba leite system chi hana change to basangi haijabani adubu RK production go masak khangna mission sida thamoi sengna saruk yabiri ba mkhoi gi lamandi tolabani angamba thakta tungi mirol gi damak makha tana honami nakisi makha gi video si artha khangna munna tamina se BJP khara patre ha kan Congress te tong sanba Congress khitang hek patre ha ga BJP da muk tong sanba sigi maram je karigen moina control toriba system du da moina trust leitiaba akoina political science taina ba kan da class dimension si khuntu meba intellectual singjiga commoner singjiga kadai da no ama gap ama lai bridge ama isam samna da ba ama matong saraga leiba kangbuna haibane ba Manipur da class leiti haiba se sigi intellectual class na khoigi government gi image si ona ragna government gi policy program si justify to bai tare ne miyam da sumna uhun bagi thabak ne mo kari gi suffer torino kamaina suffer torino moina khudong sadri si kari gi no haiba se khoigi miyam ayam bana thengnari ba awa ba se sigi sin naina drebo aduga si awang ba jingsigi version opinion sine ba khoina naina miyam gi mingdane ba government le ba nga su miyam gi mingdani commando na mi halasu miyam gi mingdani lalobana lan horga su miyam gi mingdani awang ba jingsigi khara lokthoga anem ba jingsida kamaina lawbaga pibaga kanana hena maral chawi lawnaba leibagi pibani pibadagi lawbani thabakki paisa loksinkhre thabak yaroktre paisa su handu u yadre sanga leibana kanna thauba su ngamdre wafamsi lekai khuding tatana taramgani thengnaramgani lengaki thabak leibagi chatnabisi amanba democracy gi electoral politics na semkhiba political system sina thohanbani nepotism amadi corruption gi kuyom na semliba India gi political system sima cancer gi stage ni prepare tawraga leisi kuiraroi tugadaba amuksu thabak kaubagi interview da aranba tawre khanglabasu candidate singna direct challenge tawba ngamde adubu akiba sing langthoklaga yumlembam surjit na petitioner oina songthoraktuna Manipur Public Service Commission na lawkiba MC singdu aran mani kakthalu amadi staff selection commission mathau phajana tawhallu haina high court ta PIL thaki hiramsida MPSC gi pendraba thawongna advocate ohenkiba kaisam kisan gu unabagi tanja lawjari bityeng taminasi candidate kaijina haibadi masaje kibaira kano tawera complain hek tongam jade candidate tu tang natana mahaki mama mapa adagi relatives yauna kanada paisa pisalaga di thapok khanbagi chance hen gani habi jide hena kok thadana ba mukuye phena ai lakhara paidraga di state ki thabase samna habla thabak to leiba ngamdraga di adugi wakhanda loi adu yam lubam na Manipur da heta chaba thakpa gai khangda gai chahi kayano ma hiram du da thadaraga hotnariba mahiroi sina thagadawriba achaw chaw competitive exam je sigi question hekta leak oire hekta hairapa aina case ta jallo dei khalaroi kholaroi bagi sigi attitude chi ju kitang lokthokning ba haitare samna haida OMR yaudagi da exam to bagumba question da kholle haiba si exam gi niyom amata natte haitare mioi bagi punsida khwaidai maru oirakpasi politics ki role phajana khangbaduni politics hairaga koi swai gi machum chaba lempu manba masagi ta khanba khongban chenba kharana Congress na phai BJP ne phatte BJP phai leader soibaini lauribadu asengba politics natte adom khallune khudingmakpu control tawduna mamai chumliba ngasigi electoral politics sida adom kayam active oina saruk yakhi yafam thoi yadragana masigi mangjaba karino tarang malang da micham miyam lehenba political consciousness lehenda ba haibasi ngasigi electoral politics sigi lonchatni naha oiba matam haibasidi wakhal thongna leiba achumba phajaba pamlingai matamduda rajniti bu tilai khumbigum kaukthok irei baksing asidi mikap mirau khol marakta kangkong chaire youth hopeless oire khudingmakki solution politics haibasida lei politics ta youth ki role amadi nupi singi phida haibasida JNU gi research scholar ani amadi mahiroi amaga punna JNU campus Delhi da akiba mache chawda camera mangda leipung phamkhi ngasi nupi singi leipung phamba episode sina adomda anouba inot ama pibadi soidrabani
politics habise kaino khangdrikanda dum politics habise negative oiba potne dum lawgreba karamba tamhangadabano karamba tamhalloidabano haya kanda akoise pura lairik tamba nataba education natre learning oidreba indoctrination tawba haw akoigi matam jidi mol tawraga semba matam ju oidoineba akoise adum influence am thuwa hai tare daidi young blood choibagi kainoma revolutionary idea am tawraga na tak andumain chatkhibagumba andumaina oiba ada akoidi example je tamdoine akogi punsi jigi akoina sor honba je sige mathangda maru oiriba politics sidagi isa je kanjaraga thamo haibagi mayamgi wakalon ama laigiba je sina jo angang oiringai dagi sum toina tara abani chumboi ningbado day to day life to about akoina tawriba akoina engage tawriba everything je politics ka mari loina lainai habise akoina uba ngamjadaba haita education haisda mayamna larik yamna haigalakpa mangan yamna phangakpa haise question tawba hengalaktuine kuki lansida leikhidraba imungsingi awaba ngasidi tapna tapna kaunakre victim family singi awama chak ngasidi kanana yengshinbiri Numitu 18 January 2024 United Kuki National Army KNA amasung KNF militant sing Sursanpur romdagi ningthaukhong kha khunau tamlakhi makhoigi pandam yam mayak sengi micham sing naikhaiduna akiba phawon mani Miyoi tarukna saba terrorist gang khutpudugi ahanba victim ningthaujam nabadip maitaina oikhi gang khutpuduna water treatment plant manaki khujailok turen mapandagi nabadip phakhi machin namadi makhut punduna masa longthoklaga miyoi bagi lamchat wangmada tamthina hatkhi machina su loidri tamthiraba mihatugi video namlaga miyamda chaithoktuna hena akiba phawonki hiram sida laikhidraba nabadip ki loina bironi baladagi paudam taminasi nupa sina thabak chapa thoklaga mana lawi se kariginona yung matamda aigi nupa se amuhan na hala aroi habigi kai haitare mate yumomda khungbam anira ahumra hanjalaga mate nu ome hai ko aigi imabok sinu uhobai tare chap manaba numit tumaktada ima asigi mitmang maktada geng khutpu aduna naron da changlaklaga mahaki machanupa manitomba mapuroiba bamonjao amadi thiam somendro kaptuna halamki thodoktu dagi thamoi kairibi ima landoni gi paudam mazu nangauroi dongumna parpablae kari mo hai dabida somen jana kapaneba kapasidaina taunu noi tawda choire taunu na lawoneba adu moi mana da so happy debi ma adu loiba adu ka pawdi cha chin gi moi na sum tana gare moi ani changdana adagi aina ka kitang thausa da bida mangana ka achapo laibiyo ka ha kitang laidana nungsi da baina na taba kitang neglect cha da na kai gumam tawdan ni khangda mani khangle leithokpa ga je papa sa po laibiyo khangda bina mana di kap kanu 8 September 2023 Palel Kurau Pokpida Kuki militant amadi village volunteer kapnaba thodoktugi miyamgi crowd control tawnaba honabada Assam rifle na kapthorpa maru na panbada soibam nanaw amadi yengkhom jitel laikhidraba nanawgi loinabi bememdagi paudam ama mahuksagi tamba ngamdaba khudongthiba toina thokni Sabagi chang toina hengalakani ikang amadi ichau toigani mahousa lairembida singnariba miyoiba crore pairasu kanmangam loi global warming climate change forest conservation amadi biodiversity gi maramda ikoi kari taukhre arang arakta hidanaba competition culture sina mahousa lairembigi masaikolta miyoiba ikoi mapal tangli haiba sifau pumkau kaukhre nakal amaromdana manipur gi asa tourism da lai adubu tourism experts na manipur sleeping lion haina khangnari Adom miyoiba amani khallaba ngasigi video sida anauba mangal amadi soidana uragani Manipura khwadi asoba awab kari naragadi isingi awaba lani ko solution flood and drought frequently will come up any American amana Japanese amana Manipur koi ga hatana hairiba embassy na mo warning pirakani akang ba turen asiba adigi part asiba akang ba ising mapande leiro ka haigumba oxygen cylinder pura salo school lo ka haigumba karam kai haro normal lawa o punga morde hum chale chapchare hai Manipur University ki professor recruitment ta Professor Hijam Komol anirak yauki adubu khankide
Madugi Mahut India ki top university ama oiriba JNU gi direct professor oina khankiba maitai macha amani Manipur gi economy thika gi economy ni economy volume di chawthokte chawthokna basu honade thadarak bakhara sida munnabani tasengna Delhi da dependent oijabani amuksu lairaba miyam show of the asuki matik hidanai masina lairaba imungdadi asuki matik shohalle masi economics ki londa demonstration effect hai loina haiba nasade CSO leader kharadi miyam ihau marakta maran pekhat hauba yaudaba natte maira paibi kharasu kanagumba angam athau kharagi pocket tagi songthorai wafam singsi professor Komol na haibani karamna MU da khankidaba aduga JNU da na karamna khanki haibagi wari simak ngasigi exclusive interview asida hena mayak singna yauri mitchen taminase India की top university की मनुंदा अमो ओरिबा JNU दा ओजाना professor ओबिरिजे Manipur university दा रिनोंटा try तौबिरु तबरा ai tawjaki ai interview su phabjaki ko kayara kamai to gada koi ai di lejabadi nataba ai gi thangna baduna ai gi maruptuna ai keno duna angakpa tamthiba mihata joint action committee JC semduna akanba ihau hogdaba hairagadi July 3 ki thangada thokiba maitai salai thiam gi laibak thiba misi asini Laikhidraba maitai salai thiam gi apopi mama karunagi amatta yaujaba macha oibagi mathakta single parent oina saunaba yolakhibani Laikhidraba macha gi maichaki mathakta press media amadi social media da masada maral season bagi aranba paunil khul mayam sidanga sidi apokpi karuna hena thamoi kaihalle mi hatpagi maram chumhanna ba honabada victim da maral sibagi thongsi sokotpham thokte asuk tamthiba thogdoksi kari aronba amadi karamba wahaudagi thokhibano hiram sida Laikhidraba salai gi apokpi mama amadi eyewitness ki manung hutpa pawdam mitchen taminase ai isana mama sa mari raksu e haba haire ko adu tagadi mari raksu ingai de ma ingonda pawlak traga ai gi isa sikhra matung ai isana masal sema so ome habaji ai ni mabu kumai thaja doino noi thangna thele thangna thembaji boda kai penda ba lege noi ai isa ga ki pinki haiban chikane mari sung lai lai na de mayamna ne magi x ni haibaduna ne hen ai gi thamoi se akai bam yaure ba Pinky je salagi x ni habje mayam toina palle ba mayam soro ma huwa ra me ko Manipur si angakpani paisabu pairaba doctor su hekta oibe yai khudakta mingi mangda doctor hapasu yawnari lamdam sida leirege award phangbagi paw investigate amata tawda media singda toina hapagi hainabi khudakta thadok piu award soina phangane paisa so in puthokani ai je kaino khalaram last that means kaino ha gande aina ai award leijabugum mane ai adu ma phangma mayam lerangani ko amangda doctor ga happa pamjaba paisa ga di tingongani tingubani na ma jo adu da napsage na tingduini unrecognized natraga marak mayada trust amana society amana award se pangsin da shinba yaba panglai da leiba yaba adugumagi mami amaju akoina ujai masi kadai phawda chumdoino 23-4 years film kumak pasida sungong phangmanga maktabse angta maming ta da basim pangmangda phangbusu yawi nungai gite donglong thola donglong ga phawge bse marai bakti yam phai phawba phawbudi oiseno but shock ti chatle hai tare ko taseng hona jari ba mi sing da demoralize tawbagi mawong ama leigadra yam lumna loksan di taw ba dum bazar dagi kaino malerak podongna maina dum ui hai tare koi maning lai kai club amna doctorate na chil Kavita da pe ni chil na doctorate Dr. Kavita ta onya ga tra online da award ko ba online de award fee ba ado award sip postal da by post tharak corona virus te gena sathi ba yam sathi ba film da changak ba dum film gi leina da di corona si di lai sigi award sigi am nongai ba tamjani ngai oi bam tang lai award chama thajan je bin dia gya chama je lo best film bang award am gi magun juri na hapturi ne ba juri kana na hala di award ki magul hande hana wangam ba award so mama da lifetime achievement state ki pi bada soibale oza ulu singdu dai nang la le ni khodam thin ba yadi adu tin kitang yo thabi ba phai tin yo that ba khara wale tasing na mapusi ka thoba film jina punsi ni himalaya ba ki damakta india ki damakta manipur ki damakta ina honor jaram ba mioi singdo swai mangi ne doctor na mi layang draba doctor sabana layang adi mi kya gi punsi no mang dori se hoi samani comparisons adu award pam da ba di kanam lei roi aisha su award yam pami masik ka agadam viral jatkani ko osimera se award yam pami hai ga aina haijening ni aina hona zaman humang sintha jaba aina pijari ba message to khangbi ra kan pirak ma award to de pami
ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯍꯥꯏ ꯑꯦꯋꯥꯔꯗ ꯐꯪꯉꯗꯤ ꯃꯃꯥꯡꯗ ꯍꯥꯞꯄꯗꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯦ ꯁꯥꯡꯉꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯃꯣꯏꯒ ꯈꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯁꯤ ꯗꯣꯛꯇꯔ ꯇꯞꯇꯁꯨ ꯌꯥꯏꯅ ꯄꯆꯥ ꯃꯩꯇꯩ ꯗꯣꯛꯇꯔ ꯇꯞꯄꯨꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃꯗ ꯗꯣꯛꯇꯔ ꯑꯃꯨꯛ ꯇꯞꯄꯨꯔꯒ ꯔꯇꯟ ꯊꯤꯌꯥꯝꯗ ꯗꯣꯛꯇꯔ ꯑꯃꯨꯛ ꯇꯞꯄꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯔꯝꯗꯅꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯁꯦ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯆꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯊꯤꯔꯤꯗꯤ ꯑꯗꯨꯒ ꯂꯨꯆꯤꯡꯂꯦꯟ ꯏꯔꯥꯕꯣꯠꯄꯨ ꯀꯔꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤꯒꯦꯕ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕ ꯍꯥꯏꯁꯦ ꯍꯨꯔꯥꯟꯕ ꯑꯃ ꯌꯣꯛꯈꯠꯈꯤꯕ ꯍꯥꯏꯕꯁꯦ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯗꯒꯤ ꯌꯣꯛꯈꯠꯂꯤꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯃꯔꯥꯜ ꯂꯩꯌꯦꯕ ꯆꯤꯐ ꯒꯦꯁ ꯄꯔꯁꯅꯦꯜ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯦ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯦ ꯁꯤꯅꯁꯨ ꯑꯦꯋꯥꯔꯗ ꯂꯂꯣꯟꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯦ ꯃꯈꯣꯏꯒꯤꯗ ꯀꯔꯤꯗ ꯑꯃꯨꯛ ꯀꯥꯟꯅꯩ ꯐꯣꯇꯣ ꯀꯥꯞꯄꯅꯤ ꯑꯗꯨꯒꯤ ꯃꯤꯗꯨꯅ ꯍꯌꯦꯡ ꯏꯂꯦꯛꯁꯟꯗ ꯀꯔꯤꯗ ꯀꯔꯥꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯅꯤ ꯑꯩ ꯍꯥꯏꯅꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯤ ꯈꯔꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯄꯥ ꯂꯩꯇꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯄꯥꯎꯀꯠ ꯆꯦꯗꯣ ꯑꯗꯨꯗꯐꯥꯎꯗ ꯗꯣꯛꯇꯔ ꯊꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯃꯆꯥꯒꯤ ꯏꯄꯥꯟꯒꯤ ꯂꯨꯄꯥ 5,000 ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯃꯛꯄ ꯅꯨꯃꯤꯠꯇꯣ ꯃꯥꯗꯒꯤ ꯃꯥꯁꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏꯔꯛꯀꯅꯦꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯁꯦ ꯂꯨꯄꯥ 5,000ꯗ ꯌꯣꯟꯊꯣꯛꯄ ꯌꯥꯕ ꯂꯝꯗꯝꯅꯦꯕ RK ꯄ꯭ꯔꯗꯛꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯄꯥꯎꯖꯦꯜ ꯄꯤꯖꯒꯗꯕ ꯅꯠꯇꯦ RK ꯄ꯭ꯔꯗꯛꯁꯟ ꯑꯗꯨꯝ ꯄꯤꯕꯤꯗꯅ ꯂꯩꯔꯕꯅꯦ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯆꯨꯝꯕ ꯆꯠꯁꯤ ꯈꯜꯂꯕ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯡꯁꯦꯅ ꯈꯜꯂꯒꯗꯤ RK ꯄ꯭ꯔꯗꯛꯁꯟꯁꯦ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯕ ꯇꯥꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯦꯛ ꯀꯤꯔꯛꯄ ꯃꯤꯀꯨꯞꯇꯅꯦ ꯑꯗꯨꯒ RK ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯦꯛ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯆꯤꯡꯈꯠꯂ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯀꯤꯕꯁꯦ ꯐꯩ RK ꯄ꯭ꯔꯗꯛꯁꯟ ꯑꯁꯨꯝ ꯊꯧꯅꯥ ꯐꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤꯗ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯀꯤꯕ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯂꯩꯔꯀꯥꯟꯗꯅꯦ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯇꯧ ꯇꯝꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯈꯨꯟꯅꯥꯏꯁꯤ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯦꯁꯦꯖꯁꯦ ꯄꯤꯖꯩ China tumliba angang ni once China na haugalak kanamta thingba ngamloi 1% fresh water sina malem sida leiriba jiba panba khudingmak thaklibani fresh water 3% kak laiba sida amuk 2% je amuk polar region da pham lei thokramneba only 1% si phabat ta jinna da prithvi da leiriba jiba pan khudingmak je thai je adu ising gi importance ye China is a shipping giant. Once China woke up, nobody can control it. अकोई लोग तक तो टूरिज्म चौकट पर गम दीजिए अकोई वही लोग कॉल करे आई हम तक टूरिज्म की डायरेक्टर से बोलना पृथ्वी सेमक मतम यागी इसिंग एक अमबो ngasi henkalan bujung ngamde ising je manghan bujung ngamde na hairisi Parkiti ima ga miyo gi lantheng sida parkiti ima na ngami makai akoi hingani parkiti ima bu akoi na machi ba pire hain to isa yaur moroi loisilakpada video sibu mityeng tabiriba khudingmakna isa gi wakalon comment box ta thambiramu